Imes Powder Miang Tabiriba Singbu Taramnok Sabagloyana Kurumzari. Powder Masigi Maroyo Powder Numit Nini Tatagaba Global Investment Summit Prime Minister Narendra Modi na Hudokre Hura Lakpa Gariyaw na Polong Kaya Pagat Kre Loyana Kunchom de Subas Hasa Sports Meet Nasidagi Hokre Hauzik Mapungoy Paulo Birasi Numit Nini Tatagaba Assam State Ki Ahamba Global Investment Summit Nasidagi Hokre Assam amasung North East State singda investment sakwa hanabada miyeng thamli Asian lebak singa khusamnaduna investors singidamak lambi semnabagi khudong chaba piri summit asida Ratan Tata amasung Mukesh Ambani gumba businessmen kayana saruk yari Bhutan Bangladesh Germany amasung Japan loyana Asian lebak singdagi investors sing summit asida saruk yagani haina thajari Mipamasi Prime Minister Narendra Modi na Haudoki North East State Singmu Chakwan Bahibasida PM Narendra Modi gi matam suppagi oiba miyeng oiri Asambu awang mo thakta pukhatnabagidama Central Government na project kaya su paikhatli hokiba sahi ahum asida lambi train amasung electricity infrastructure gi development tawnaba thabak kaya paikhatli education amasung health ki lamdasu yauri Assam gi sel thongi pibam phaga hanabagi khakta taduna North East region gi oina development tawnaba khudong chaba Global Investment Summit asina pigadawri Mifam asida investment tawnabagi area tarani thoida miyeng thamli agriculture da organic farming food processing centers chagi potho amadi adai singda khananagani hairi North East region punama asi natural resource da yamna marang kaina lei hydel power puthoknaba ising phangi dakar oiribasi technology amasung investment ni masigdama center amasung state khusamana thabak dominary Assam da employment phagahanaba handloom handicraft amasung bamboo based industry singumba traditional business singbu pukning thagokadawri Asian lebak sing amasung India ga gilainariba mari summit asina session halagani hairi Mukhyamantri N Birena Rajya sida drug yauna dai mayai ka ba nisha sing manganaba fast track court linkhalagani haina lauthokiba loyana police narcotic affairs and border AR na tonga majila singda popi pambi sing paktak na yanthatuna mangan bagi thabak sathari ngasi ayuk pung mari makhai dagi ayuk pung mapan makhai phauba lilongi lehaukong lilong haureibi awang lekai lilong yangbi lekai da thawal SP kaksing SP na naw ka kusaduna drive sathabada Lilong lehaukong dalaiba Sheikh Hafiz Ahmad tagi Codin bottle 108 number 4 gram ani phangle masidanatana lilong haureibi awang lekai dalaiba MD Rami Mudin apokpa laikhidraba Sami Mudin dagi license gun ama phangle masidanatana hairibam phamasida se sang yauba chaka anigi gari nipan chaka mari gi gari ahum punna tara mathoi phaгаtle drive asiga mari na ngasi nungthil lilong police da SP ahumna paumi singa unabada napki SP Basuna phongdokibada Mukhyamantri gi lising makhada SP Thawbal SP Kaksing Lilong Police All Lilong Anti-Drive Association nga puna tathakiba drive da phagakiyo polam singasi Lilong Police da case ama register tawragani atai jila singdasu leptana drive asi chathakigani haiki Rajya ki Social Welfare Minister Nemcha Kipgen na haikre Manipur da ahan boina Kendra Sarkar na sada maudra Manipur Sarkar na sada tara putokna PMPBY scheme yojna hudokre nupi amana ahan ba angang hekpok pudagi angang pokla matungda piba sampam lupa lising mga pibagi scheme asi hudokle Kendra Sarkar ki makhada lairiba scheme sing sampam direct benefit transfer athubada chatnaragani wafam asing asi New Secretary talaiba Mantri Office ta paumi singa unabada Mantri na phongdokibani Mantri na makhata aduna nauna hudokhiba scheme Pradhan Mantri Matru Bandha Yojna PMPBY scheme makhada beneficiary lising ama satruk mauda taruk khalle scheme asida installment ahum lei nupi amana ahan ba hek mirol ba hobada amadi register hek tobada lupa lising ama ani suba installment ta lupa lising ani angang hek pokpada immunization da lupa lising ahum pigani scheme asi sarkari karmasari singdi konsiloi hauzik phawbada punna form lising
Yankai Pangle, Iskimasi Mamang Sahi January Amadagi, Masawai Sangdaba Nupi Kudimangne apply to Bayagani, all else pension amasung ate scheme singsu, Atubamatamda direct benefit transfer Sanaragani Haiki. Directorate of Handloom and Textiles na Sinduna, Textiles, Commerce and Industries Minister T.S. Biswajit ki News Secretariat Laiba Conference Hall da Handakta Padmasri Panglakrabi Langpolakpam Subadani Devi Butaram na Okpagi Thora ama pangthokre Thoramaduna Minister na Subadani Butagaladuna Lebak asigi khwaidagi wangba ikai khumnabagi award asi pibiduna Subadani bu sakhang biba sina lamdamasigi weaver singbu pukning thaugalagani haiki Mahakna makata aduna haikibada Weaver sing na makogi potok sing yompam market laitaba sigi khalaga governor gi thorang makada sarkasna economic empowerment of traditional artisans craftsmen mitak haiba mission ama hodokle mission asina weavers amasung artisans singbu pukning thogalegani haiki Padmasri Panglabi Subadani award ase pangbagi harao phongdaladuna mahakpu opi bagi dama minister amasung department pu thagapa phongdoki Malem gi mafam kayada pangthokna bagum ngarang Manipur gi tongan mafam singda World Wetlands Day palan pangthoknari palan thoram asigi manung chana All Loktak Lake and Fishermen Union Manipur ala phungaloyana Director of Environment Intact Manipur Chapter Indigenous Perspectives amadi People's Resource Development Association ga khusamnaraga Langol Shabi Lekai Champu Khangpok Village Loktak ta pangthokre Loktak Wetland for Our Future haiba themda palan taukiba thoram aduga marina alaphomgi General Secretary O Rajena phongdorakpada hairiba palan thoramasi alaphomna lisangani tarani thoidagi hauduna Loktak asibu kannanaba hotnabada sarkar khaktada inthokpagi mahutta ngami prajasingna mateng pangbo oina amadi masibu kandaba yade haibagi wakhalonda chatharakpani mahna makhata aduna karigumba Loktak asibu kalhaudaba taragadi masida hingjariba sing ngami singi tungi asalai tabaga pangkhak oiragani loyana tungda horakadoriba sarol singidama khanduna masi aikhoina kalhaunabagi pandamda palana sisu pangthokpani haiki IFCD and Yas Minister Sri Letpao Haukipna Saliba Thasi Haukiba Tang Amagi Noyaida Laibak Thiba Thodo Amada Mayum Tudek Piramlaba Sugnu Jobeng the Laiba Laikidraba Lamen Tangi Nupi MS Nangai Singi Mayum Chatuna Yingsinkre Minister na Seng Beg Ahum Alu Beg Ama Hawaii Beg Ama Ising Thamna Patra Blanket Amasung Kolik Awabatara Imung Aduda Kusinaki Khongsa aduda Minister na phongdokibada district asigi disaster management fundagi awabatara imungsingda compensation pigani amadi PMAYG scheme gi makhada yumsu sabiragani haiki Sandel DC Sri Krishna Kumar SDO Kangjoy and Sokhongam Baite SDO Sakpikaron David Rangkung amasung SDPO Sugunu Romendro Su Minister Khongsa aduda loinaki Amaromda Churachanpugi Lailam Beng de Laiba Singhat ki MLA GS Haupugi Yumda ngasi MLA na Kamdo Beng de Laibi Chinjaupo gi masanupi Chingai Kumgi da wheelchair ama pikre Chingakum makhong anima paralysis oibani paumising da wangaduna GS Haupuna haikibada Chingakum gi makhong paralysis toribasi phanaba layengbada magi maikaidagi pangbe aba mateng pangani haiki Chief Minister gi Haksel gi Tengbangi scheme makhadagi su pangbe abasing pangani haina su Minister na makhatana phongdoki All India Confederation of SC/ST Organization Manipur All India Christian Council Manipur Consumers Welfare Union Center for Women and Girls Technopol Kaksing Bazaar Business Welfare Association Library and Information Center Kaksing Representatives of Lois Kaksing Resource Center for Social Welfare and Community Development Chandel Saita Seva Samiti Manipur Senior Citizens Forum Kaksing Women of Manipur Empowerment Network Impal West na punna sinduna saliba thasi tang kunmarida Multipurpose Hall Mayalekaida All India Confederation of SC/ST gi National Chairman Dr. Udit Raj Saruk Yaduna pangthokadoriba miyang mipha amasung wakhal taminabagi thoranga marena ngasi paugi mipha ama Multipurpose Hall Mayalekai Kaksingda pangthokre
Pangthokadoriba miyang mifam asida community leadersing, village headsing, mahiroigi sangstansing, clubsing mihusingna miyang mifam asibu sagotpiduna mapung phanbinaba organizersinggi maikaidagi appeal torakli. Dr. Udit Rasna India government parliament to enact the reservation bill, enact reservation in private companies, provide reservation for the promotion of SC/ST, high scholarship, fill up of backlog SC/ST quotas, provide reservation in higher judiciary amadi caste certificate of one state should be valid in other state haibinasingba demand sing asi taksilugani. Organizer singi maikaidagi su state asigi schedule caste amadi schedule tribe singi yaifa tharanga marinaba amadi schedule caste amasung schedule tribe singi darkar oiriba infrastructure singi mairenaba memorandum amasu Dr. Udit Ras ki kuthangda Prime Minister da pisingani hairi. National Chairman Masamak Asina, Maka Simba Kayamuk Laboram Labasu, Taduk Tuna, Manipur the Lady Bakwegi, ST, Amadi, SC, Adoga Kwegi, OBC, Dalit, Punamapu, Mass Education PB Nabagida Makta, Hariba, February 24, 2018, Saturday. Ayuki Pungtramathoy, Mapamna, Multipurpose Hall. Mamang tha January 18 ki numidang pung nipalom tabada Thobal Hauka mapada winger na thomlambadagi laikhidraba sungkham mani chahi 65 apokpa laikhidraba amomcha phobak chau ithai mamang lekai dagi semkiba JC convener Basanta Kumar na haikre mihat asida janariba winger puthokpinaba sarkar amadi DGP da aiba se piduna khangan khrabasu ngasi phauba langla langjin puthokpa ngamdana leiri. Thobal line the Semba Winger Association sing the su Aiba Serol Piduna Kangalabasu, Putopangam Dre, Tasigi Mangagi Numidang Puntaramato Paubada, Langla Langjin Putopangam Drabadi, Matangi Numit Tang Taruki Ayuktagi Thobal line the Semba, Winger Kudimak Tinglagani, Masigi Makatabo in a Didim line the Semba, Winger Sing Su Tinglagani, Masida Organization Sing Namatang Pangbiu Haiki. Moreda Ladiba, all community leaders sing na. Ngasi ayupung tararom tabada MMC ang office ta MD Khairur Rahman Jahi Kunmari apokpa MD Azizur Rahman More Ward number 5 Muslim Nagar da leibabu sakhang deba singa nomaina kapna hatpirambagi matangda mipham ama phangkre. Ngasi gi miphamna misi asiga merena wafam kaya khanaraba tungda tongan tongan ba warep kaya lokre. All community leaders singi miphamna laukiba warep singi manungda MD Khairur Rahman bu kari maral gidamak kanana halibano haiba Kangan biu haibagi serol ama thokpa amadi marilenaba authority na thidokpiba laikhidrabagi imungda phangpham thokpa compensation phanganba victim family da lenga ki thaba ama masagi qualification ga chana pibiba mathakta palliba demand phangdri phauba asiba hangsang lodaba haiba wafam sing yauri. More post office ki computer set ama sakhang deba sin ngarang ahing da huran kre computer mang ki basna maram oiraga ngasi post office thong hang khidre office asida computer sinaraga togudaba thabak thoram ngakta oibana maram oiraga computer leitabadagi office hang khidabani hairi thaudo asigi matangda More police da report ama su tawkhre. Ngasi ayu anganbada singat ki MLA GS Haupugi yumda upper primary school gi oja sing amadi headmaster sing yauna meeting ama pangthokre meeting aduda government ki upper primary school tarama thoi gi oja sing saruk yaki meeting aduda MLA na haikibada hojikti government ki rules sing yamna seksele government school amada mahiro yankhai dagi hantana leiraba amadi oja singna masing yamlaba school adu muthatlagani haiki MLA na makata aduna oja singna mana leiriba school singda mahiro singbu ningthina takpi tambiduna mama mapa singna macha singbu school da thaning handuna school singbu magul lehenna ba haiki. Ngasi More police IB da More police na sinuna More police ki SDPO Mr. Lawrence Kapkhenmang Munlo amadi More police commando gi DSP TS Krishna Tombi anigi farewell pibagi thara ama pangthokre. Ngasi gi thara maduda Tengnopal district ki SP Dr. S Ibomsa More commando OC P Tarun Kumar Tengnopal police station OC John More police ki second OC Akbar Hussain amadi atai police officer sing amasung More da leiriba tongan tongan ba lup ki lusingba sing tongan tongan ba ima lup ki lusingba sing yauna pangthokhi. Ngasi gi thara maduda police ki maikai dagi amadi community leader sing maikai dagi More press media gi maikai dagi su officer anida kudol pot kaya su pinaki.
Sulam Area Sporting Association Sasana Sinuna Sandel District Kundariba Anal Lamkang Moyon Amadi Tarau Kangluki Oiba Kuntrom de Suba Sasa Sports Meet Ngasi Larong Kulda Sandelgi ADC Sandelgi Chairman Lukoksai Jona Hodokre Numitaroni Sumasadoriba Sports Meet Asigi Ngasi Hodopri Taramda ADC Sandelgi Chairman Lukoksai Jona Atabe Mitonglan Oina Saru Yaduna Sports Meet Asigi Piral Sinkatki Football amadi volleyball masana da yumpham oidna panthokadoriba sports meet asigi ngasigi hodokpagi tharamda ADC Sandel gi executive member TS Kanlun Anal na thoramapu ADC Sandel gi vice chairman Joy Langkang ADC Sandel gi executive member TS Winglingchan Anal ADC member Nula Warnga amadi ADC member CS Mesil Maringna Singba saknai raba mioi singna akhana mitunglen sing oina saru yaki Taramaduda Ataba Mitunglangi Warol Piraduna ADC Chairman Lukoksai Jona Sanaroi Simu Puning Togoladuna High Singi Manung Hanjina Lady Mamasida Pangtoliba Sports Meet Asidagi Apaba Sanaroi Sing Tolotuna National Madi International Sanaroi Sing Oirak Loy Hainingai Lake Maramasina Sanaroi Sing na Discipline Amagi Makada Kana Hotnabagi Matau Tai Hosiki Matamda Company Amadi Club Kana Aso Soba Sampam Sing Tadaduna Sanaroi Singbu Awa Matata Pukat Piri Masida Ekoisu Yaubangam Deba Yade Haiba Wakalonda Hotna Haningi Haiki Loyana Mahana Makata Aduna Lamda Masakopada Education Asoba Todang Lay Education Yaudana Sakopo Itokloi Maramasina Ekoigi Kulsing the Lady by School Sing Sakwa Hanbagi Matau Tai Maramasina Gamanki Trend Torabo Oza Sing Kulda Matauta Honaba Ningtau Sing Amadi Kunza Sing na Honabagi Matau Tai Haiki Hunda School du Jengdaduna Hungi School du Semgatge Haiba Mahuda Ada Angang Sing Tabasna Ekoigi District Economy Si Yam Pazana Shopjin Ba Malaya Aduna Ekoi Huzik specially Nasi Hungi Ningtau Singi Daito Laye Specially Huzik Nasi Tilla Eba Jut Singi Duty Mayam Laye Ekoi Hunda Leriba Primary School Singsi Oza Singsi Control Tausi Pazana School Kahansi Hero I-League Football Match da Neroka FC ki Taruk Suba Home Ground Match Hayeng Kumalampa Impal da Sananaba Sem Sabaloire Hosik Pabada Home Team Neroka FC na Delhi Point da Kunmari Pangduna Ani Shubada Lairi Loyana Minerva Punjab FC na Point Kuntaruk Pangduna Ahan Bada Lairi Hayengi Match da Gokulam Kerala FC ga Neroka FC ga Thengnagadori Match Asigidamak Team Animak Mai Paknaba Sem Sare Haina ngasi Classic Grandeur da Pangthokpa Pre-Match Conference amada team coaching na pungdorakli Irengban High School ki playground da All Irengban Football Federation asinun sariba third case prize 7 A-side football tournament 2018 gi ngasi sanakiba match ani gi ahanba ground da AIFF Irengban na Jackie FC bu panjal ahum anida maithiba pikre AIFF ki panjal ahum adu Milan na match ki minute tara Sandip na minute kumathoi amadi Daniel na minute kunthani pansa padajan ki aduga Jackie FC ki panjal ani aduna Bangkim na match ki minute nipan amadi tara nipan sa padajan ki bani ngasi sanakiba ani suba ground na YU Kaksing na SLYO bu panjal ani sinada thoikre YU Kaksing ki panjal ani adu N Rustam na match ki minute nipan amadi N Susil na minute kuntha taruk sat padajan ki All Jiribam Sports Association Asa Jiribam na Sinduna Jiribam Higher Secondary School Playground da Sathariba Trani Suba Jiri Cup Invitation Football Tournament 2017-18 gi ngasi sanakiba ani suba quarter final league round match da Rao Impal East na Mongoloid Club Marcolen bu panjal ahum amada maithiba pikre Rao gi panjal singadu jersey number 7 Chansuna match ki tara taruk suba minute da jersey number 11 Lungolen Kongina Kunithoi suba minute da aduga jersey number 4 Direm na match ki ahapa minute ahum sapada sankibani Mongoloid club ki goal aduna jersey number 15 Lal Ringshan na match ki minute ani sapada sankibani Hoji arabada maropa amkana pijari Numit nini tathagadaba Global Investment Summit Prime Minister Narendra Modi na hodokre Huralakpa gari yauna palong kya phagat khre Loyana Kunthom de Suba Sasa Sports Meet ngasidagi hokre Ngasigidi image pawdam pijaba matang asilusinjare miyeng tabiriba singbu kurumjari